Kabo ning thobagi daugi yathang matungin na kabo lanmi mayam kasar tamna phuzilakle makhoi ado kanglup ahum thokna khaidoklaga mi lising mari na saba kanglup amana nanda kruden senapati na lusingduna asam gi bhatika chinglambi rom da laktuna kasar tare mi lising mari na saba kanglup amana malgun chinglambi landuna jentia lebak phaurai atopa kanglup amana Manipur dagi lai basing asi kabo aseng mangaktani mamang da hai kriba kanglup ani asinade kabo gi aseng balanmi lising ani rom da mayawi haine ahan bagi kanglup asi siletagi mile nifu mangadang lap na laiba kasar gi Bikrampur hariba mafam maduda lanban saduna leire Bikrampur yauna yeknabana sangselak pase ubada sathok chasin khudong chana bagi damak Sri hatta leiriba British ki lanmi sing ado sem saduna leire di haibabo hukum phangdaduna khutti thoknadri matam ado Gambhir Singh de sahib ki sifai kharaga levis katinaduna kasara singaktuna leirammi Manipur dagi kabo sing ado so kasar tarakadore haiba tabada Gambhir Singh magi mi chamga adu puduna kabo sing adu thattuna lam thengnanabagi damak chatke mana chalamdaida silet ke zen sahibta mi thomjilaknaba chithi piramkhe adubo hukum phangdabana mi thomjilaknaba tawkhidre Gambhir Singh masa so halaknaba khangankhe aduna lan khra thengnaduna kabo nifu yankhai rom halamlaga levis ki mi amatta soktana Gambhir Singh so halakle Gambhir Singh gi mateng pikhidaba se David Scott amasung military officer singna yamna penakhide pana themduna su yararoi kabo Singh bo themduna lan tokna ba honabade arembada matam manghan batana tana makhoi gi phibam chesinba hengatna bagi kudong chaba pibani haina government ki thodo wasibo thina ngangnakhe kona thangdade sarkar so aran ba khangaktuna nungai taba phongdokhe British Sarkar na David Scott po lan tawdanaba chithi mathang chana halamlaga yaraktraduna lan tawda lepnakhe ahan ba soknaba lande Manipuri levis po ningthina tambiba military sifai natte haiduna lan yawhalamde Gambhir Singh masabuna kabogi acheta kom amasung kasargi lamit tumit munna khangba mi ama oina lan gi watanabade yawhalami matungdadi magun khangnaratuna Gambhir Singh na lusingba levista dai achauba thabak sinakhi Bikrampur da lanban saduna leiriba kaboge kangbo adu thengnanabagi damak British ki so Jatrapur da lanmi paire Major Newton na mafam maduda leiduna lising amaga chanipan kunmari gi January gi tarik 13 ta sinkhiba langthongne Kabogi makhawali balanban adugi machinda Captain Johnston aduga chingkhongi khun singda leiriba kangbona Captain Bawe thaduna tankhaina ba honakhi kulakta leiriba kangbo bode Bawe na nongmai kapa hogalakpada kaiduna chinglomda chenakhi adudagi Bawe asi Johnston gi mateng pangduna mabani changduna kanna honabada machin thangba kangbo adu su kaiduna chele asumna kabogi lanmi saruk kharadu lanbandagi tanthoklabada Major Newton na khudong chaba yengduna Jatrapur dagi mile Nepal thapna Badapur da hankhi kaiduna chenakhiba kangbu adu amuk khanna Jatrapur da pairaga Assam dagi lakpa kangbu ne Manipur dagi lakpa kangbu ne pulap tinaduna Sharma turenda thong saraga madugi torban anida lanban saduna paire maduda pairiba lanmi adu lising taruk lomdani madugi manungda lising mari romna Asami amasung kasari aduga lising ani romna kabogi akhannaba lanmi ni asina tabada kilakandi haiba mafam maduda lanmi lising ani amasu pairamme asumna khut thokna lan yanaraba maktada sarkar gi matungina David Scott na lan toba toknaba amuksu honakhi masigi maramda chithi chathok chasin khara tawraba matungda lising amaga chanipan kunmari gi March thagi tarik 3 ta Gourachandra na ningthau khubam hanjinbagi wa amasung tarik 10 dana Jandyagi ningthau Raja Ram gi wa lepnaba loinakhi masigi matungda mingi Mahananda Krudena irakpa chithida
Bagidau ningthau na hukum taurakpagi wa oina nungsagi matogumba ningthauren bagidau na saheb singda khanghali madudi Gourachandra bu ningthaugi khubam hanjal hangadawani aduga British na makhoi lamda changduna leiriba Georgette Marjet amasung Gambhir Singh bo phaduna pirakadawani masi yadaba thoklabadi desha amagi lamda changlabasu changjirasano aigi lanmi thajinduna phangani January tarik 12 da Scott na masigi paukhum Nanda Cruden Senapati da hanbada Kasar lebak ase aikhoina ngak senduna leiba lam oibana masida adomgi lanmi thajalakpa chumde lanmi sing ase hanagi leifamda kausenbigadawani masi yadaba thoklabadi aikhoigi su lanmi sijinaduna hanagi leifam tana takthoknaba honaba tare asigi matungda February thada piba Scott ki chithidana asi phawbadi santi da leiminnabagi kanaba phangbiri lan tongningdaba ibo lan soknanaba lambi silabadi madugi tamthiba mahai phangbigani pikhiba chithi asigi paukhum halakte asumna lan thongnadanabagi honabada kanadraduna Sylhet ki frontier da lanpham kayamrom soknakhi Ani subalana Sharma Turen gi torban nagyata leiriba lanmi singado Captain Johnston na February gi tarik 12 da takthokhi masigi matungda lanmi singado amukka suhanna saruk ani thokna khaidoklaga Assam dagi lakpa kangbu aduna Burketar chinglambi da lanban saduna leire Manipur dagi lakpa kangbu aduna Dutpati haiba mafam aduda leire Burketar chinglambi da sariba lanban ado Lieutenant Colonel Bawe na February tarik 19 na thugaiduna maduda leiramba lanmi sing ado amuk khana takhaikhi makhoi ado Assam lomda chenkhi Dutpati da leiriba asengba kabo sing aduna lanbanda leiraga saheb ki lanmi singa matik chana lamba paduna ahanba tharakpa lanmi sing ado takhaikhi matung chayola makon bada Lieutenant Colonel Ines ki lanmi sing suthomjil laktuna akan balan thengnabada kabo ki lanmi sing ado masing hengalaba British ki lanmiga aroiba chang yengnabadi tawningdaduna Manipur romda handokhi ahanbagi landa Gambhir Singh gi levis kambu ase sumnagi civil police ki phibamda thanambadagi akunbagi lan hogalakpadade thangai sengba lan yauhanba hokhi asumna amuk anirak chang yengbadade makhoi ase ningthina tambiraba lanmidagi hena phai haiba khangnaratuna July thagi tarik 8 adwaidagi daita chawba thabakta sinarakle amukti Dutpati da leiriba kabo sing adu tanthoknaba thammiba top khana adu Gambhir Singh gi mi chama yankhai da bunga khanki Gambhir Singh na Colonel Ines ta haikhi thomjil laknaba mi thoina laptana leirabasu leiriba mi masing adu yamande achengba somda yaknaba soidana phujilakani adubo leiriba mi aduna matik chare haina khanbadagira natraga mi sinaba thungdabadagira tuminna leikhi Gambhir Singh na haigumadana lising amaga chanipan kun marigi July thagi tarik 9 da kabo sing ado ayuk anganbada hariba adom da taksilakle Gambhir Singh gi kambu ado mathwai kubak ta haptuna thingnaba honakhi pawasi hek tabaga Ines na anakpada leiriba lanmi khara thaduna nakallom da lakthaduna mateng pinaba honakhi adubo kabo Singh gi khutta maithiduna halakhi akhannaba kabo Singh na leiriba chekshinna su saraba lanban adudagi kabo Singh adu takthokpa tarabade lanban adu pumkoi question banatana tawpham matei leramde asina Gambhir Singh na haiba indabadagi lanpham aduda maithiba phangki matam adu nong yamna kanna chuba matam goibana makha taba thabak chathagadawada kudong yamna charamde maram asina nong hangba ngaiduna leinakhi somda kabolan missing ado masing yam silaktre bagidau ningthawna kasada lan soknabada natana Arakan amasung Iravati gi pareng da so
ब्रिटिश का लान थेंगनबा तारमे मरम असिना थोमजिल्लक्नबा लानमी लैसिलक्त्रे असिना धुतपतिदा लैरंबा कबो सिंह अदो खोंगंग खुत्कंगबा मतमदा लंबी नौना सेमगतुना अमुक हन्ना लाक्नबगी आशा तौदुना मणिपुर रोमदा चटखे गंभीर सिंह मतुंग इकोन कोना चटखिबा कांबु अदु तानरुबदा फंगददुना हलखे सिलेट फ्रंटियर के कमांडेंट ओरिबा कर्नल इनेस लिसिंग अमगा चनिपान कुनमरी की अक्टोबर थादा कसार की तेलाइन अमसुंग धुतपतिदा लानबन सादुना लेरंबा यक्नबा पुमनमक कसार थादोक्तुना मणिपुर हनख्रे हाइबा पाउ फंगले कैप्टन हावेस अमसुंग लेफ्टिनेंट फिशर न येंगुबदसो अचुम्बनी हाइना तमरे अदुदगी कबोना सिजिनरंबा लानबन अदो पुंगथु थुदेक्तुना कैप्टन लिस्टर बुना तेलाइनदा अमसुंग गंभीर सिंह बुना धुतपतिदा मतम खरा लेनबा हाइजखी असुमना मणिपुर ताबा लंबीगी बसकंदी हरिबा मफम अदु फावदा यक्नबा लेत्रे हाइना ब्रिटिश सरकार पाउ पीखी कबोगी पंगल यैथेक्नबा ब्रिटिश सरकारना दिसंबर थादा कसारदगी मणिपुर फाउदुना कबोगी लम अभा ताबा लंबी अमा सेमनबा वारेप ताखी थबकसी पांथोकनबा लिसिंग अमगा चनिपान कुनमंगागी जनवरी थादा ब्रिगेडियर जनरल सोल्धामगी मखादा लानमी लिसिंग तरेट थरक्तुना सिलेट लेररे मखोइदुगी चाना थक्नबा सामू उट अमसुंग सल लाबना होनबा थौरांग तौखी अदुदगी पायोनियर सिंहना बदरपुरदगी बसकंदी ताबा लंबी सेमबा लोइरदुना सोल्धाम थर्ड ब्रिगेड का लोइनना खुसुखलाई अमसुंग तोप अचौबा मयाम अमा पुदुना दुतपति तमना सांदोरक्ले अदुबु नोंग यामना कन्ना ताबा मरमना लंबी फत्तबगी अवाबा मायोकनखी सोल्धामना बसकंदीना थुंगद्रिङै ममांगदगी हौना अभा ताबा लंबी सेमबा हुगतखी बसकंदीदगी जिरी नालागी तोरबान परेंगदा माइल निफु सांगबा लंबी असिना हाना सेमनबा थौरांग तौरगा मदुदा थबक सूरिबा मीसिंग अदो कबोना यैखाई थिनगाइदनबगीदमक ngaknaba गंभीर सिंह अमसुंग कैप्टन द जियोन द सिनखी सोल्धामना बसकंदी यौबदा मणिपुरदगी अभा ताबा लंबी असि हौजिक मक सेमबदी वैथोक्तबनी हाइबा खंगले मसी सेमबा हुगलकपदा ngairiङैदा सामू मयाम अमना मफम खंखिद्रे उट मयाम अमसु सिरे सल्लाबा चौबा लिसिंग अमगा मचा चामरीगा लैरिबा दुसो फना यामना सिरे मरम असिना सोल्धामना लंबी सेमबा तोकनबा हुकुम तौरे अदुदगी सिलेटता ब्रिगेडियर डनकिन की मखादा लानमी खरा थममलगा कसारदना नेटिव इन्फेंट्री कॉर्पस अनी ने सिलेट लोकल कॉर्पस ने थममदुना सोल्धाम सुधका हेडक्वार्टर द होंखी सोल्धाम न सत्रिङैदा गंभीर सिंह द हैरमखी मतम फत्रिङै असिदा कबोगी खुत्तगी मणिपुर हंदोकपदे खुदोंग यामना चारोइदौरी अदुना था खरसी कसार ngaktuna leibikho गंभीर सिंहना पंथब चुमद्रे हाइदुना याद्रे हौजिकसी मफम मफमदा कबो यामना चाइदुना लेरी मखोइसे खुलक्ता चंगदुना खुनगी मीसिंगबु यामना ओट नैबिरी अइना पाउ लौजबदा हौजिमक मणिपुरदा कबो लिसिंग अनि लेरी असीना तबातैसो मफम मफमदगी लाकदौरी हाइना ताजे मखोय असि नोंजु थालोइबगा असम की मफम मतैदा लाकदौरीबा मयाम असिगा तिनदुना हानदगी हेना चावबा लानमी मपै अमा सेमदुना कसारदा सोइदना तारक्कदौरी अदुना मसी सेमगत्रिङै असिदा तान्थोक हौबना चुमगनी नत्रबदी तुंगदना हेना खुदोंग थिबा ओइहल्लगनी ओइहल्लोइ हाइबा खंगबा ngamba पोट नते मधु ताबदा सोल्धामना ताकपिरेबा अदु यामना चुम्मी अदुदा लानमीगी फिजोल पुमनमक सेट चारबदे अइगी मीदी नोंग चुदुना लंबी थोंग फत्रिङै मतम मसिदा सोंगलबा मणिपुर की लंबीदा चथोक चसिन जुगोत इचा चारोइदौरी अइना हाइजरिबसे अदोमने हेना खंबिरिबनी गंभीर सिंहना मधुदी चुम्मे अदोमगी मीददी वाना थोकने अदुदा
khudong chaba haibasi pangna thokte aduna adomgi mateng yaudrabasu levis asidang poduna laibak yengjerurage hairibasi laibak yengbanate soiduna tanthokpa ngamgani haina ningjai soldamna madu tabada ngakna thokle pana haisingba oirabasu mi chamngadana lising aniga parugani haibasi ngakpham thokpa wani raja sahebna takpiribasi ngakpham thokpa wani raja sahebna maya vidrabadi adu mangaire laibak yengbiruro levis ki khusukhulai amasung asa thak pumnamak watana pubikho apan balaitana yeknaba tanthokhtuna manipur gi singhasan thunamak lengkhatpa isoda nijari asum hainaduna serjot gambir singh lising amaga chanipan kun mangagi me thagi tang 13 ta silet thadoktuna manipur tamna khongsalakhi british sarkar gi hukumna chatpana tabanina lieutenant pemberton saheb aside volunteer oina lambi thong amasung atai lam taba yaba lambi yengningduna gambir singh gi matung ilai serjot ase gulab ganja biragi bazar chingba lambi da chumdring lengani haiduna tawbada nongna lambi yadaduna barak turen gi oi thangba torban gi koibada lambi chatuna tarik kunhomdoi da bas kandi da thongi adudagi manipur gi songlaba ching lambi da lengduna tarik kunmanga da cheri nala lali adudagi lakhimpur manaki kafut oina tawba lam adu lalaga barak ya wangda leiba chingkhong adugi matungina lengduna jiri nala gi nongchup ki jungle mayada pothai jiri nala dagi chingkaduna mail marifu lengaga manipur valley da thongi lambi asi lalakpada nongna yadaduna yamna pankhi jun thagi tarik amada munjiron konada thungbadagi nong chuduna numit humni palli matam asida chengjel loi khiduna haudagi phangba cheng chai chengi mamandi yamna hongi di haibabu phangdaba matamna yami gambir singh gi lami singh ado maitai ngaktani makhoi adu chaboi chadaboi tawraba nong chuduna lambi su phatkidraba adumaktada kana subera tongnade harau harauna adum chali wabana choktharba matam madudasu pothaba leitana irang ai tobut turen sing lanthoknaba u yalaga thong sai lising amaga chanipan kun mangagi jungi tang 10 da force asi ai nalagi kha thangba torbandagi manipur gi nongchup thangba seminada leiriba chingka ba howi manipur town dagi mile 12 lapna nunga khul amasung miyang kainau haiba mafam asida lan chawa kabogi leinaba lanban ani sai masi khangduna gambir singh na levis ki saruk kharana narsingabo saruk kharana purna singbulu singh handuna yeknabagi lan chaba leiriba sing adu thugainaba thakhi nungthil pung ahum tabada narsingana nunga khun yauduna leirammiba kabo sing adu khara hali kharana kaiduna cheli puna singna luchingba kangbu adu so miyang kaino yauduna leiramba sing adu aya mana halaga kharana kaiduna chenkhi levis ki kangbu adu lan thengnabagi adu waraba maktada ration tangkhai amatang chaduna numidang adu lenkhi choktaraba levis ki kangbu adu machin thongnadana numidang adu lelaga tang 13 da chanaba cheng khradang phangnaba thiba honaringaida nungthil pungani taba matamda manipur town da leiramba kabo sing adu lanban thadoktuna chenkhre haiba pau phangi gambir singh na levis ki soktaraba matawdu ubada tanaruba chumdre haina khanduna nongmadu chupna potha hale adugi mathangi ayuk tarik 12 da imphal gi lanban adu khudum challi mafam maduda maman yamba poti amatta leiramdre mascot kharane yot ki gan amane kaptaba seng mon chamaga yankhai dagi khara hen mane asida mareirame nehak leiraga kabogi lanmi chatruk ne tunghanba chatruk amane mile 12 lapna leiba andro haiba mafam maduda handokre haiba pau phangi madu hek tabada gambir singh na levis ki mi chani ge loina na tanaba chaloi makhoina irin torban yoba matamdari
ꯌꯦꯛꯅꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯍꯟꯗꯣꯛꯈꯤꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛ ꯄꯨꯝꯊꯥ ꯊꯥꯗꯣꯛꯈ꯭ꯔꯦ, ꯆꯤꯡꯗ ꯆꯦꯟꯈꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯦ꯫ ꯒꯝꯚꯤꯔꯁꯤꯡ ꯇꯥꯟꯅꯔꯨꯗꯨꯅ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯧꯕꯥꯜꯂꯣꯝꯗ ꯑꯆꯥ ꯑꯊꯛ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯠꯈꯤ꯫ ꯒꯝꯚꯤꯔꯁꯤꯡꯒꯤ ꯃꯔꯤꯡꯖꯦꯟ ꯑꯃꯁꯨꯡ ꯄꯣꯊꯥꯕ ꯂꯩꯇꯅ ꯅꯣꯝꯕ ꯑꯁꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫